Ukrulda Kuki militant singa nongmai kamnabada Naga village guard ke miyoi mari Sokle Ukrul district ngasi ayu pung 10 ga minit 30 rom tabada Kuki khulai paiba militant singa khuthongnabada Naga village guard ke miyoi mari asogapan nangle hairi Ringui Blast Protection Committee ki Information and Publicity Cell Thadorakpa warol amana hai suspension of operation su khuyek pinaduna lairiba Kuki militant singna phabam makhlgi khulai sijinaduna Naga village guard singda attack charakibani Ringui Naga Blast ngak seliba volunteer singda charakhiba attack aduda miyoi mari asoga panangki Kuki khulai paiba singna mafam masida attack charakpa handangna ahan medate ahing nungthil naidana nongmai round kamarum kapsilakibagi maram moiraga Mafam maduda lairiba nupi angang yauna mafam maduda lairiba singna sauna mi paiba pokhalle matawasumna micham miyamda ngaihak leitana attack charakpagi thawong asina kanglup ani gi marakta asoba wathok ama tholakpa yabagi fibamda leire hairi ing sikna leijaramba ringui belas amadi akoibagi fibam singda lengak ki mari leinaba authority na matik saba security piduna ngakpi senbibagi thabak pakhakadabani hainasu belas protection committee ki maikai degi phongdurakli Nauna irang tholak libasi lengak leheningdaba irang pamba kharagi thausil oigani khalli Waikemsan nung thajinba nauri kapsinbadagi tear gas kapnabagi masak oheli Manipurda handakta inau nauna thokliba irang sing asi mahaki lengak leheningdaba irang pamba kharagi khujin thorang soijana oigani thajai senaba sing soijana fagani makhoi chenpom leiroi haina se minister Yumnam Kemsan na phongdokre wapamasi naurem laikai community hall da pangthokpa miyam tinba thoram amada se minister na phongdokhibani Langthaban Assembly constituency gi kawwa naurem laikai nongpok panthoibi mitin sanglen mafam manga da sakiba water supply amadi community hall sing sangaduna miyam da sinaki mahakna makata na hai miyam ge apambagi matung inna lengak ama semduna telaba matam khara asida ching amadi tam gi marakta nungsina ba hanjilakna ba khongthang sing paikhat pa haurakpaga khanghaudana tronglawbi da thokiba tamthiraba thodok adu lengak asi leheningda bagi mami tai chaukhatpa lamdam ama purakna ba honabada ingsik ba mafam ama ohen ba haibasi natana atoppa lambi leite thokiba thodok khudimak lengak sasan tauriba singdasu nungaitaba fawi miyamna ingsik pa moongda haurakpa ihau singda miyam maraktagi police personnel singda nung amadi naurina singba kapsinba yaurakpana tear gas kaphanbagi machak ama oheli adumakpu mahaki maikai gidi micham miyam da sokadaba amasung nungairoidaba thabak amata tawgunaba police da pautak piraga leiribani mahakna hai singjamai assembly constituency gi oinadi lambi semgadaba mafam amata leitre maramaduna MLA Karam Siam amasung mahaki assembly constituency oina lauraga semba yaba lambi thong kudingmak athubada semlagani thoramaduna Langthaban Assembly constituency gi MLA Karam Siam na haiki madam amada Langthaban Assembly constituency gi manung channa leiba mafam khara ising Awaba leiramba adu ngasi sangariba water supply scheme sing asi mathau tawrabani na khudaktagi koklagani Awonba Manipur news print Haiba Facebook page na irang thogan kibani kokomi na handakta wahang taruk yawba cherol amamam pisinaba sinkiba miyam gi rally da akaya toy thogan kiba masung irang thogan kiba du Awonba Manipur amasung news print haina mingthon ba Facebook page ani khakna thogan kibani haina kokomi gi wangang loi na hak pamsan ta na pawmi singda phongdokre mahak na haiki social media gi platform lana sijinaduna kokomi bu miyam da lana uhanba sung irang thogan kibagi damakta hyriba Facebook page ani asigi mathakta logi oiba thabak lokhat pinaba Manipur police ta wakat khre hauzik phawbada police ki makedigi miyoi kya fagat labage haibadi chapsa na khangdri miyoi kharana kokomi Lord Craig kokomi sel chare haibana singba maral sirakhibagi chapchaba khudam changdam miyang da piyu madu piba ngamdraga di hariba miyoi natraga kangbu adu miyam khangna maru phuktok laga hundok minaba ama changi makhoi asina iramda masibu kangkhong saihanbada chauna mateng pangsinbada natana miyamgi achumba ihobu nathainanaba honabada chauna mateng pangsilli mahakna makhata na hai lamdam asida thokliba ihau asida media saraga blogger kaya amasu yauksille haiba khangle changsiliba ihau asiga achumba adu khangdana maduda makhoi gi aningba mad pibana ihau asibu aranba lambida chatkinabagi thawong amasu miyamda uhalle masigi thawong asi lepu lagliba May ahomda pangthokadoriba public convention da club organization singna makhoi mat thambiu haiki seminar tausi haiba CM gi wafam taram nokre NRC census ki mangoina na National Register of
Citizen NRC gi matang da seminar pangthok si haibase Minister Yumnam Kemsan gi wafam taramno ogi haina Civil Society Organization taraga mari gi convener nahak pamsan tan na phongdokre paumi singa unabada mahak na hai census ki mamang da natraga tungda NRC tawgada bani haibagi matang da mat khena ba kaya marum leiri adumoinamak NRC gi maroi bapumnamak mayek sengna khangdoknabagi pandamda seminar ama pangthoknabagi wafam pukhalakpa thagatningai ni NRC hana tawgadra natragana tawroidra haibagi matam sangna yetnaduna leiba pamde tanpham asida leingakna constitutional experts sing yauna seminar ama pangthokpagi wafam hogdoragliba si taramna okfam thoi asamda oikiba phibam yenglaga CSO singna NRC gi matangda tangai fadaba maru oiba wafam khara chapsana khangi haina paladuna mahakna hai NRC update tawba matamda mayek sengna khangdokpa ngamgadoriba si miyoi kanglup ahumni ahanba kanglup ki miyoi aduna Manipurda pokpa India gi citizen singni anisuba kanglup aduna Manipurda pokpa natraga su India gi citizen oiba miyoi singni aduga ahum suba kanglup aduna komja inglising watamapan yangkhai dagina inglising amaga yang samapan yangkhai mathoi gi matung tarakpada state asida changaklaga khundarakiba foreigner singni mahakna makhata na hai NRC update tawbagi tangai fadaba punamak lengakna mayek sengna khangle luriba wafam di masak khangdoklaga foreigner sing kari tawgadabage haibadugi matangdani mapa leibaktagi ayaba yauduna sanglakhiba mitop sing matau karamna halankhigadaage amasung lengakna hiramasigi matangda kari karamba legal provision sing lokhatlabage haibadu chapsaba khangba ngamdri Assam Jathakhiba NRC gi thabak thauram sing mapung fana yengsinbaga loinana matau karamna foreigner masak khangdoklaga makha taba kari thabak pakhatpage haibadu kumna yengsinbagi tangai fadaba lei hainasu mahakna phongdokhi Pakistan attack chacharakpada miyoi mari sire Pakistan ngangkhai wangmadagi mortar amasung rocket kapsinjuna chatharakiba attack chacharakpada nongpok thangba Afghanistan Kunar province ta miyoi mari sire Taliban gi authorities singna phongdorakhibagi matungina Kunar province ki capital city Islamabad ta misam taba mafam singda Pakistan attack chatharakhibani thaudogaduda mahiroi amasung nupi angang yauna miyoi nifumanga asoka pananghan khibaga loinana yumamadi mahaitampham loisang amanga tathokle haina Taliban ki deputy spokesperson Hamdullah Hana phongdoki Pakistan di misam taba mafamda attack thakiba leite haina phongdoki social media da thagalakpa post samajda Pakistan gi information ministry na hai Afghanistan gi Kunar province attack tharakle hariba wafam adu yumpham yaudabani ngasi phawbada Pakistan militant Singgi lefam natana Afghanistan gi misam taba mafam amada attack thakiba leitri haina su phongdoki Luwang sangbam da crore kunsang na sakhiba cricket ki indoor training facility PM na sangakre Manipur dagi afaba cricket sanaroi puthokpa ngamlagani Gitaranjan Lupa crore kunsang na semgatpa Manipur Cricket Association gi indoor training facility ama Prime Minister Narendra Modi na Sikkim dagi virtual oina sangakre Luwang pokpa cricket stadium da leba indoor training academy adu Board of Control for Cricket in India BCCI gi santhangaloyna awang nongpok lamdamda cricket ki infrastructure fagathanabagi pandamda semgatkibani kumja lisingani kunmari gi methada Jay Sahana BCCI gi secretary oiringaida project asigi urep uyung tamke Luwang pokpa cricket stadium gi indoor cricket facility sangabagi thauram aduga mari leinana Manipur Cricket Association gi secretary Lyron Jam Gitaranjan Singhana haike anouba facility asi sangaduna miyam da sinarabanina state asigi cricket ta anouba maiwala malaklagani malem gi thakta leiba indoor academy asida indoor pitch ahum gymnasium ama administrative facility amadi swimming pool yauri nongka hena suganba state ama oiriba Manipurda chahi chupa training tongnabagi khudong saba lehenabagi pandamda academy asi sengotpani indoor academy asi mathau tawba amasung maintenance ki thabak thoram singda sangba senpam pumnamak BCCI na sahi anirom puthokani Maduna maram oiraga Manipur Cricket Association da sel tumgi awaba thoidokna mayok naroi hainasu mahakna phongdoki state asida cricket ki lamda singthaningai oiba maongda mai paklakpadagi matangda mahakna haiki kumja lisingani kunmanga gi BCCI domestic season da Manipurda tournament manga gi final round changba ngamki chahi taraga mapan makhada leiba nupa masa singi category da anirak hana
winner oiba ngamki Ranji Trophy Glad Grove amadi Vijay Hazare Trophy dana runners up ki trophy loba ngamki anouba training facility asina state asidagi afaba sanaroi kaya marum puthokpada mateng oiragani haina paladuna mahakna haiki Manipur gi sanaroi sing atopa state sing the training camp yahunba mathau tararoi local training camp mathang pangthokuna afaba cricket sanaroi camarum puthokpa ngamlagani Prime Minister na virtual oina indo Training Academy Sangha Kibagi Toramadu the Manipur Cricket Association Ge Secretary Official Singamade Member Cameroon Su Sarugyaki. Pochai Honba Zasta attack rakpa Indiana condemn tokre State of Hormuz Powerga Chatpa Pochai Hondo Honjin Toba Zahasta attack Kibagi Tawong Indiana Kanba Moong the condemn tokre UN Security Council Gimi from the India Gi Deputy Permanent Representative Oina Hyriba Yosna Patel Nahai Military Masel Lan Sokna Batar Basu Pochai Hondo Honjin Toba Zahasingda attack Tawam Tokte Iran Botamuna Maral Siba Makti Tawdana Patel Nahai Micham Miam na Sijinagadaba Tangai Fadaba Changdraba Yadraba Polam Sing Hondok Hongjin Tauriba Jahasta attack rakibagi thawong adu condemn tawnabagi matangda Security Council na resolution ama launaba Indiana Rehran ga khusamnaraga khanaba thorang ama lokhale handakta India gi jahaz sing State of Hormuz phawraga lakpada Iran na attack rakpagi thawong laikhrabani Middle East da hauzik oirakli bo phiba masigi matangda khana nainana ba Security Council gi President oiriba Rehran na kaukhiba khanaba mifam amada India gi maikaidi gi wafam asi pukhathibani hairi United States of America gi khulai loisilaklabra haibagi wafam tholakle hana lairamba US military khulai ayamba Tehran ga soknaba landa sinakiba maramna US ki khulai loisilaklabra haiba wafam tholakle America gi Operation Epic Fury gi maramda nainaduna lakiba Center for Strategic and International Studies CSIS ke report amana hai nakalani ceasefire lauthokna kiba na hauzimaki oina khud thongna naba left kiba tarabasu lan haugalakpagi ahanba numit 38 gi manungda US ki leramba missile ayamba sijinaba loikre lan haugalakpada US na Tomahawk cruise missile Patriot air defense interceptor amade ate precision weapons sing Iran gi mayokta sizinaki hauzik fawbada US ki khulai tangkai amarom hena sizinaramba yabagi oithokpa lei haina report asina phongdorakli matang sangna Iran ga lan songaduna leirabadi US ki makaida khulai watpagi khudongcha daba mayoknarakpa yai anouba khulai paisinna ba honabada yamdrabada chahi amadagina chahi mari fawbagi matam changba yai hairi Ingtapagi wari sanakraba matungda Pakistan na missile kapsinduna mioi taret hat ki haina Kabul na phongdokre Afghanistan ga wangnong pokthangba mafamda leiba university amadi misam kayagi yum sengda Pakistan na missile kapsinduna landarakpadagi mioi tare sikhre masung marfu mangana sokre haina Taliban lengang na phongdorakre tha asigi haugalakpa sarukta zainana watemduna lebagani gi marakta kuthongnakraba lepnabagi wari sanakraba tungda ahan boina Pakistan na mihat mipun gi thabak sing chathaba haurakhiba bu Taliban lengang na akanba moongda yaningda phongdorakre Muslim dining chatpa Singgi Idul Fitr gi matamda lebak ani gi marakta khuthongnaba hantarurabasu handakta yumthangnariba lebak ani gi marakta khuthongnarakpa asina ngamkhaida leiba miyam gi punsida chawna tangdu leita daba mayoknare hairi Pakistan na Kabul da leiba Rehabilitation Center amada nongthoktagi landa chathaduna mioi chamri hena suhat khrabani leibak ani gi marakta ngamkhai lana khud thokna ba hengalakuna amana mabu maral sinabagi changsu wangkhalakibani Awga lenga ke Deputy Wangangloi Hamdullah Fittana ngarang Pakistan na kapsilakiba misaladu Unar Province ki Islamabad ta sauna mangata thokan ki hairi Kunar Information and Culture Director Nazibullah Hanafina Pakistan ki tamtiraba misal gilandada mioi taret sikhi amasong marfu mangana sokapan yaukibagi manungda Syed Jamaluddin Afyani University ki mahairoi angang amasong nupi singsu yauki hairi Afghanistan akan mamoongda yaningda phongdoklingai cherak asida Pakistan ki Information Ministry na hai misain kapsin duna landakiba Syed Jamaluddin Afghan University da nate Intelligence ta yumpam oiraga soiroidaba target tawgna missile gi landa adu chatharakibani Afghanistan lengang na university asida landa chatharakle haina phongdorakhiba adu sasinaba amasung yumpam yaudabani haina Pakistan gi maikaidigi sengdok waron thamlakibani Afghan operator riba Taliban Pakistan na Islamabad ki mathakta landarakuna mahoksagi punsida sauna singna halle haiba wafam dagi Pakistan na Afghan da ngamkhai lan na landakibani hairi